ꯁꯤ ꯃꯣꯃꯣ ꯂꯩꯔꯦꯀꯣ ꯃꯣꯃꯣꯒꯤ ꯁꯥꯏꯖ ꯌꯦꯡꯉꯨ ꯁꯤ ꯌꯦꯡꯉꯨ ꯃꯣꯃꯣꯒꯤ ꯁꯤ ꯁꯥꯏꯖ ꯌꯦꯡꯉꯨ ꯁꯥꯏꯖ ꯑꯃꯃꯝ ꯃꯣꯏ ꯑꯆꯧꯕ 5 ꯃꯆꯥ 4ꯅꯦ ꯁꯤ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯒꯤ ꯁꯤꯅ ꯁꯣꯁ ꯌꯨꯝꯗ ꯁꯥꯖꯕ ꯁꯣꯁꯅꯦ ꯁꯤꯅ ꯁꯨꯞ ꯑꯗꯒꯤ ꯁꯤ ꯑꯣꯛꯇ꯭ꯔꯒꯗꯤ ꯆꯥꯛ ꯍꯥꯏꯅ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯉꯝꯕ ꯉꯝꯗꯕꯩꯗꯤ ꯈꯪꯗ꯭ꯔꯦ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯆꯥꯔꯒꯦ ꯁꯤꯕꯨ ꯃꯣꯃꯣꯁꯦ ꯑꯍꯥꯟꯕꯅꯦ ꯊꯨꯝ ꯋꯥꯠꯂꯦ ꯑꯄꯤꯛꯄ ꯍꯥꯏꯕ ꯁꯥꯏꯖꯇꯣ ꯂꯣꯠꯄ ꯉꯝꯗꯦ ꯄꯨꯂꯞ ꯎꯝꯕ ꯉꯝꯗꯦ ꯆꯥꯛ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ Sama satu biasa. Terang views dikit sini. Dikit sini. Langsung. Lagi hati. Puk tangan ya. Tasty banget ya. Murah ya. Masuk sendiri aja gitu.
ผมก็เล่าก่อนข้าวจะไปได้ชอบชอบ ก็ข้าวนี่ข้าวโต๊ะนู่น You got it. Do that just now. ชุบตัวอันนั้นมีด้วยนะ Mira. No, no, no compré. มองมาไหมอ่ะ Soup ज़्यादा भी नहीं मासू का सूप नून कमती है नून आने Thôi để tôi Đó. Bát thế rồi. Bát. Đó. Noodles noodles. Dạ, mua học cho nó phúc thành này. Tây sạt ra. Sụp nó tập bằng ra. Phúc thành này.